MEETEI EROL EYEK LOINASILLOL APUNBA LOP MEELAL KANGLEIPAK LAMDAM ASIDA NATTANA MAPAN LAM YAONA CHOINA TAKHRABA MANIPURI SHINGDA LOL AMADI MAYEK CHAOKHAT-HANNABA KHONGJANG CHANGSILLINGEI TALAK Assam LEINGAK MANIPURI SHINGTAGI OIBA LOL AMADI MAYEK CHAOKHAT-HANNABA AKHANNABA THOURANG AMA LOUKHATLAKLIBA ASIGIDAMAK MEELAL Thagatpa Phongdorakli Assam LEINGAK MANIPURI LOL AMADI MAYEK CHAOKHAT-HANNABA LAURAKLIBA THOURANG ASIDA MEELAL gi President Khaidem Ingochana APUNBA Phongdokladuna MEELAL gi OIBA mifam ama pangthoke mifam gi Meelal gi mai loisang da pangthoke ba mifam aduda Meelal gi thongi singnasu Assam Leingak ki thausil adubu Thagatpa Phongdoknaki panba yabadi Assam da joina takhraba Manipuri singna mafam aduda leiriba Manipuri lol amadi mayek mapung phana sizinanaba chahi kayagi mamangdagi Assam Leingak da taknaduna lakhibani masigi mahayoina haukiba February thada Assam Leingak na assembly da Manipuri lol amadi mayek ase mafam adugi Manipuri singda tamba yabagi ayaba piki masigi matung chahi asigi June tang mangada Assam Leingak ki Star Department ki Director Dr. Niradana Assam Manipuri School Singda Mathang Chahidagi Class 1 amadi 2 da tamgadaba Bangla Mayek ki Lairik Taru Meetei Mayek to onthongnaba order ama thokibaga loinana Manipur Sahitya Parishad ki President Secretary amadi Manipur Language Protection Coordinator Committee ki President Secretary da Ayiba Cherolama Tharaktuna November tha fawagi manungda Meetei Mayek ki Lairik Sem Sanaba Khangankre haina pausina makatana Phongdorakli